Hi everyone, welcome back. I say hojik se ngasi se suti ni na ne. Akoi ba kai kai swai ki lambi akoi na chatri ba yam phaja phaja ba ui ba ko mathakta gya. Adu do yengu se na ne lotion lambi ni. Lotion ba loi yam inge si ki sweat shirt che la ga si hoodie ma pai ba ko mathakta mo hapchen na ba du ga si sina komla ne na puri se aswai wai da char di kai na ga ne. So first ma to se yam ingzani ko zai ta mun chabu di sai ba ko ji gari ne tawra ga chak ka dom khong na budina te ade shu sidagi di sum mamzala ka dom ni no ji bu ahmo khai tang hele ba nung sari tu eto sile mai tan le have to nang ya thos se ka khala ga ka no mu phi no ka ke mu lo salam ba gai thok do ba ko se ka khala kai thuwa ji hai bi de hai ta hi tang ta po yok sa in ba le na jo khoi pi sung gi yong sa am le bu do sa du ko men le ho ba si di wang ga ko samde no ai ni he da so ai na pes yam sa ni lai kat pa gi hek la ko ya ni si sidagi lai uri to mo kok chong gi kano se da sai u bus ne nam no ngai je adu ne ta mo chong da chat cha je ka ma dai no khala sidagi a ji gi lai thok pam je yung dai da speed breaker thami se ang po mo itro oi Marangi lambi masa da have do. So mo speed breaker tab jalle. Lambi ko to ka sari de. Tau di nakan se yung ngak ta ni na na. Mai se maning yam na han de gi bachi. Som da lai do ina draw ko se left ta. Adu ne yung ma ma le se zu gari se ma phrak ta na ma tau. Akoi na walk sa lisna somlong gi lambi gi si matai se da dum chat to. Mani numinang chapa dum sak loi budo si akhoi gi thongaw da gi u ba lambi sit nan ba du ne ba khoi lei bu du pu bra yi ni ne straight la ga go lai am thi e do ngasai lambi do breakfast ga sa ayu mathak ta ga ra ga mathak ta ga pukhat la ga taw lui ne ba khoi si lambi je ye ga karom da gi sat pi ai ga o pha ga en ta ri si yung blue ma kha ga lai ba ta mo na sathi ga ha ba do na tha ba dia si ina nan tha ni ha ba do adu sle hore Zaramadi ko adum pa yakani basane pali mem jong na ana de yaw de so ento na yaw de video yam pan da pali jong ma da pa ige mata ta ga phat am se yo ta sa pa ga sino de ne na pa de sa ta sino de am de ro ina ko mo ya mis de mi za za ni na mi am sa le wa Don't click. I like click sing there. Long sign is an arm lay. My tare pun yam phasa mate tu urak tre hoje. We tu ke hai ye se song is na. Ai di mit che pa u di ESC office. NI Jamir. Matak se ka halu sira. Asida get pa la ga loi gare. Government Higher Secondary School. Adune se get pa la ga loi re sidi. Som lom da man le. Lambi lai tre da. Som da su sat thun lai di. Khang de da ai di u da di get am pa le sina ro. Mal. You da sa do. Grace Baptist Church. Ze drum yong cha da ne pa le. Che get ze da ne ai na loi re khale. Oh, se tu lo era mix de 100 ya. Mai get ze pas hang do ba se zang thi do ne. Ka ina ji ba. Ai su khang di tha ai ji. School ge ne. Se council.
ꯐꯖꯅꯤ ꯁꯤꯅꯤ ꯐꯖꯗ꯭ꯔꯥ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯀꯥꯁꯦ ꯍꯥꯏꯁꯦ ꯒꯥꯔꯤ ꯊꯧ ꯇꯝ ꯌꯥꯔꯅꯤꯌꯦ ꯌꯦꯡꯉꯣ ꯂꯝꯄꯥꯛ ꯑꯄꯥꯛꯄꯅꯦ ꯌꯦꯡꯉꯣ ꯈꯨꯄꯥꯛ ꯑꯃꯅꯤꯍꯦ ꯁꯤꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤꯁꯤꯅꯦ ꯑꯉꯥꯡꯈꯩ ꯁꯥꯟꯅꯔꯤꯁꯦ ꯑꯁꯤꯅꯦ ꯑꯩꯅ ꯃꯈꯣꯜ ꯇꯥꯏꯁꯦ ꯌꯥꯝ ꯄꯥꯛꯇ꯭ꯔꯥ ꯁꯤꯗꯁꯨ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯣ ꯂꯩꯔꯦ ꯁꯤꯅꯤ ꯄꯥꯛꯏꯁꯦ ꯁꯤꯁꯦ ꯂꯧꯕꯨꯛ ꯐꯧ ꯀꯛꯈꯤꯕ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯅꯥꯄꯤ ꯌꯥꯝ ꯆꯣꯡꯈꯠꯂꯛꯑꯒ ꯒꯥꯔꯤ ꯀꯩꯅꯣꯅ ꯐꯥꯟꯗꯣꯛꯈꯤꯕ ꯃꯥꯟꯗ꯭ꯔꯥ ꯐꯖꯅꯤ ꯑꯗꯨ ꯌꯥꯝꯗꯤ ꯎꯗꯤ ꯎꯗꯣꯏ ꯃꯥꯟꯗꯦ ꯌꯥꯝ ꯋꯥꯡꯗꯦꯕ ꯁꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗꯤ ꯐꯖꯅ ꯎꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯣ NI ꯖꯥꯃꯤꯔ ꯒꯚꯔꯟꯃꯦꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯃꯀꯣꯛꯆꯨꯡ ꯁ꯭ꯋꯥꯏ ꯌꯧꯔꯦꯅꯦ ꯍꯥ ꯁꯥꯟꯅꯅꯤꯡꯉꯤ ꯖꯥꯠꯅꯤꯗ ꯁꯤꯁꯦ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯍꯩꯈꯥ ꯆꯨꯝꯕ꯭ꯔꯩ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕꯩ ꯇꯥꯏꯞꯇ ꯑꯃꯗꯤ ꯑꯃꯅꯦ ꯄꯤꯡ ꯃꯄꯥꯟ ꯁꯥꯏꯖꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯣꯅꯦ ꯕ꯭ꯂꯣꯖꯝ ꯆꯦꯔꯤ ꯃꯄꯥꯟ ꯃꯌꯥꯝ ꯁꯥꯠꯄꯗꯣ ꯆꯕꯨꯟ ꯆꯕꯨꯟ ꯑꯗꯨꯏ ꯇꯥꯏꯞꯇ ꯃꯅꯥꯁꯦ ꯈꯪꯕ ꯃꯤꯅꯗꯤ ꯈꯪꯅꯤ ꯑꯩꯗꯤ ꯁꯨꯝꯕꯗꯤ ꯀꯌꯥ ꯈꯪꯗꯦꯕ ꯀ꯭ꯋꯥꯛ ꯈꯣꯡꯉꯦ ꯁꯤꯁꯤꯅ ꯆꯣꯔꯣꯐꯣꯟ ꯃꯊꯪꯒꯤꯁꯤꯁꯨ ꯆꯣꯔꯣꯐꯣꯟ ꯁ꯭ꯋꯥꯏꯗꯒꯤ ꯑꯝꯇꯪ ꯀꯩꯀꯩꯅ ꯌꯥꯝ ꯎꯏ ꯑꯝꯇꯪ ꯌꯦꯡꯒꯦ ꯆꯂꯤ ꯑꯩ ꯇꯧꯕ ꯏꯁꯩꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯀꯥꯏꯅ ꯇꯧꯕꯗꯣ ꯁꯤꯁꯤꯅꯦ ꯀꯩꯅꯣꯗ ꯍꯥꯞꯄꯤꯁꯦ ꯆꯤꯡꯍꯤꯗ ꯁꯪꯕ꯭ꯔꯩ ꯃꯅꯝ ꯅꯝꯕꯗꯣ ꯆꯠꯁꯤꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯂꯝꯄꯥꯛ ꯑꯄꯥꯛꯄ ꯑꯃ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯡꯗꯒꯁꯨ ꯂꯩꯔꯤꯁꯦ ꯑꯃꯣꯠꯄꯗꯤ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄꯅꯤ ꯌꯥꯗꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝꯁꯨ ꯁꯥꯗꯕ ꯍꯥꯏ ꯑꯗꯨ ꯉꯁꯥꯏ ꯄꯨꯡ 3 ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯀꯣꯝꯂꯥꯒ ꯄꯨꯔ ꯂꯥꯛꯏꯅꯤꯅꯦ ꯑꯩ ꯇꯥꯃꯣ ꯉꯁꯥꯏ ꯀꯣꯝꯂꯥꯒꯁꯨ ꯄꯥꯏꯁꯤꯜꯂꯛꯁꯦꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯒꯥꯔꯤ ꯈꯥꯝꯃꯝꯃꯤꯅꯦ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯗꯨꯗꯅꯦ ꯑꯗꯨꯝ ꯈꯤꯇꯪ ꯊꯧꯗꯣꯔꯛꯄꯒꯅꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯄ꯭ꯔꯦꯌꯔ ꯍꯥꯎꯁ ꯑꯃ ꯂꯩ ꯁꯤꯗꯒꯤ ꯆꯪꯉꯒꯅꯦ ꯅꯥꯀꯟꯁꯤꯗꯁꯨ ꯌꯦꯡꯕ ꯌꯥꯅꯤ ꯃꯥꯅꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯁꯣꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯁꯤꯅꯦ ꯄ꯭ꯔꯦꯌꯔ ꯍꯥꯎꯁ ꯃꯆꯥꯁꯦ ꯄ꯭ꯔꯦꯌꯔ ꯍꯥꯎꯁ donated and constructed by sina Yimyu haise Yimyu ward and thawes Pang pastor Yimyu Baptist Church Yimyu haga lakal ha Assam Rifles ki laibuda oh asi myam je adagi group oina chap manan leije Sina Kumlong Baptist Church. Ahon lagi jagad. Ayu binocular por aman lang un. Kumlong Baptist Church aba. Sida matonda red or wang khalja. Hoi minat laibit. Spazai. Andi se uis. Ui. Sa palang yam noi. Lambi yam. La phumana jang khara kup kra. Ano yum sa kana ni yung. Chagle ije. Namit phatsai. Komla cha se gas stove adagi cha lon na ba kon pheng na ba yam lei je ki manung da. Oi prayer di lang. Ko se phama ga ban sar ja ni. Khanga ba. Ma dum hai ba.
ꯑꯩꯈꯣꯏ ꯀꯣꯝꯂꯥꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯣꯝꯂꯥ ꯃꯀꯨꯅꯦ ꯄꯨꯔꯒ ꯂꯥꯛ ꯈꯨꯗꯤꯡꯒꯤꯁꯨ ꯋꯥꯍꯩ ꯑꯃ ꯑꯗꯨꯝ ꯂꯩꯕꯗꯣ ꯂꯩ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯀꯜꯆꯔꯅꯤꯅꯦ ꯌꯥꯝ ꯏꯪꯉꯦ ꯁꯤ ꯍꯨꯗꯤꯁꯦ ꯃꯊꯛꯇ ꯍꯥꯞꯆꯜꯂꯛꯑꯦ ꯃꯊꯛ ꯂꯤꯠꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯌꯥꯔꯦ ꯆꯒꯦꯝ ꯄꯣꯟꯅꯕ ꯑꯩꯗꯤ ꯉꯁꯥꯏ ꯉꯥ ꯊꯣꯡꯕ ꯆꯥꯔꯨ ꯍꯧꯖꯤꯛ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯕꯅꯦ ꯆꯥ ꯌꯥꯅꯕ ꯑꯩ ꯍꯧꯖꯤꯛ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔꯒ ꯇꯧꯒꯦ ꯇꯧꯔꯣ ꯍꯪꯒꯥꯝ ꯉꯔꯥꯡ ꯂꯩꯕ ꯍꯪꯒꯥꯝ ꯐꯖꯕꯗꯣ ꯑꯗꯨ ꯇꯧꯔꯒ ꯆꯒꯦꯝ ꯄꯣꯝꯕ ꯌꯥꯎꯕꯗꯣ ꯈꯨꯇꯥꯡꯗꯣ ꯂꯨꯄꯥ 50ꯅꯤ ꯃꯄꯨꯟꯗ ꯑꯩꯅ ꯃꯈꯥꯗ ꯑꯗꯨ ꯄꯤꯈ꯭ꯔꯕꯅꯤ ꯇꯪꯈꯥꯏ ꯑꯃꯃꯨꯛ ꯑꯩꯈꯣꯏ ꯊꯝꯍꯧꯔꯒꯅꯦ ꯑꯗꯒꯤ ꯌꯥꯏꯉꯪꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯆꯒꯦꯝ ꯄꯣꯝ ꯊꯧꯔꯁꯤ ꯌꯨꯝ ꯌꯧꯔꯛꯄꯗꯤ ꯀꯨꯏꯔꯣꯏꯗ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯦ ꯌꯦꯡꯈꯠꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯑꯣ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯄꯥꯝꯕꯤ ꯊꯪꯅꯅ ꯑꯅꯤ ꯂꯩꯁꯨ ꯌꯣꯡꯆꯥꯛ ꯌꯦꯡꯕꯗ ꯇꯥꯃꯣ ꯐꯖꯅ ꯌꯦꯡꯉꯨꯀꯣ ꯀꯤꯀꯣ ꯌꯣꯡꯆꯥꯛ 3ꯅꯦ ꯑꯗꯨꯏꯁꯨ ꯑꯍꯥꯟꯕꯒꯤ ꯁꯤꯗꯗꯤ ꯌꯣꯡꯆꯥꯛ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯁꯥꯁꯦ ꯁꯣꯝꯂꯣꯝꯗ ꯑꯝꯇꯪ ꯂꯥꯛꯑꯝꯅꯤ ꯅꯨꯡꯉꯥꯏꯇꯧꯅꯤꯗ ꯉꯥꯏꯈꯣ ꯁꯤꯒꯤ ꯁꯤꯟꯁꯦ ꯑꯝꯇꯪ ꯉꯥꯏꯈꯣꯕ ꯑꯁ ꯑꯩ ꯒꯥꯔꯤ ꯈꯥꯝꯃꯝꯃꯒ ꯂꯥꯛꯏꯅꯦ ꯌꯣꯡꯆꯥꯛ ꯉꯥꯛꯇꯅꯦ ꯌꯦꯡꯉꯨꯀꯣ ꯌꯨꯝꯁꯤꯁꯨ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯣꯝꯗ ꯕ꯭ꯂꯨ ꯀꯂꯔ ꯑꯃ ꯂꯩꯁꯦ ꯐꯖꯩ ꯅꯪꯗꯤ ꯅꯪꯍꯧꯗ꯭ꯔꯦ ꯌꯧꯔꯦ ꯈꯨꯏꯪ ꯑꯃꯅꯤꯀꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕ ꯍꯦꯛ ꯀꯨꯞꯊꯔꯛꯑꯀꯥꯟꯗꯗꯤ ꯌꯥꯝ ꯏꯪꯉꯦ ꯍꯧꯖꯤꯛ ꯄꯨꯡ 4:30 ꯈꯔ ꯍꯦꯜꯂꯦ ꯆꯥ ꯑꯃ ꯍꯥꯟꯅ ꯊꯛꯑꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯆꯥꯛ ꯊꯣꯡꯕꯁꯦ ꯀꯩꯅꯣꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏꯗꯣ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡꯉꯦꯗꯣ ꯑꯗꯨ ꯇꯧꯔꯁꯤ ꯆꯥꯁꯦ ꯑꯩꯒꯤꯗꯤ ꯁꯪꯒꯣꯝꯒꯤ ꯆꯥꯁꯦ ꯇꯧꯔꯦ ꯇꯥꯃꯣꯒꯤꯗꯤ ꯁꯤꯒꯤ ꯆꯥ ꯑꯉꯥꯡꯕ ꯑꯣꯏꯅ ꯊꯛꯅꯤꯡꯉꯦ ꯃꯥꯗꯤ ꯆꯥ ꯊꯛꯇꯝꯅꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯊꯛꯄꯁꯤꯗ ꯈꯔ ꯁꯨꯝ ꯌꯥꯎꯔꯤꯕꯖꯥꯠꯅꯤ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯦ ꯈꯤꯇꯪꯒ ꯍꯥꯞꯁꯦ ꯁꯤꯡꯁꯨ ꯈꯤꯇꯪ ꯍꯥꯞꯈ꯭ꯔꯦ ꯉꯁꯥꯏ ꯆꯠꯂꯨꯕꯒꯤꯅꯦ ꯂꯣꯛ ꯊꯨꯡꯂꯤ ꯑꯌꯤꯡꯕꯗ ꯇꯧꯔꯨꯕꯗꯣ ꯑꯗꯨꯒꯤ ꯈꯅꯥꯎꯒ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯕ ꯑꯃ ꯊꯛꯁꯦ ꯏꯂꯥꯏꯆꯤꯒꯤ ꯄꯥꯎꯗꯔꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯁꯦ ꯃꯁꯥꯂꯥ ꯇꯤ ꯇꯥꯔꯦꯅꯦꯀꯣ ꯌꯥꯔꯛꯑꯅꯤ ꯆꯥꯅꯕꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯍꯥꯞꯄꯛꯑꯦ ꯀꯩꯅꯣꯁꯦ ꯑꯜꯃꯟꯁꯦ ꯆꯥꯗ꯭ꯔꯤ ꯉꯁꯤꯒ ꯌꯥꯔꯅꯤꯗ ꯌꯥꯔꯦ ꯁꯣꯝꯗ ꯆꯥꯔꯁꯤ ꯅꯥꯇꯣꯟꯁꯦ ꯆꯤꯡ ꯂꯥꯎꯕ ꯍꯧꯔꯦ ꯀꯔꯤ ꯚꯦꯛꯁ ꯂꯥꯎ ꯁꯤꯅ ꯉꯔꯥꯡꯒꯤ ꯂꯩꯔꯛꯄ ꯀꯩꯅꯣ ꯍꯪꯒꯥꯝꯗꯣ ꯃꯣꯏꯗꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯈꯥꯗ ꯁꯤꯅ ꯌꯨꯝꯗꯒꯤ ꯁꯤꯗꯩ ꯂꯩꯕꯗꯨꯗꯤ ꯍꯥꯞꯄꯒꯨꯝ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯁꯦ ꯃꯩ ꯃꯅꯝ ꯌꯥꯝ ꯅꯝꯃꯦꯕ ꯁꯤꯗꯩ ꯂꯩꯕꯗꯣ ꯁꯤꯅ ꯌꯥꯔꯅꯤꯅ ꯁꯤ ꯃꯈꯣꯛ ꯀꯩꯀꯩꯁꯨ ꯑꯝꯇ ꯍꯥꯞꯄꯣꯏ ꯁꯤ ꯃꯅꯥ ꯉꯥꯛꯇ ꯁꯦꯠꯇꯠꯂꯒ ꯇꯧꯗꯣꯏꯅꯦ ꯌꯥꯝꯒꯗ꯭ꯔꯥ ꯁꯤꯁꯤꯅ ꯐꯩꯖꯥꯗꯣ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯎꯔꯕ ꯍꯣꯏ ꯆꯥꯛꯀꯧꯕꯤꯕ ꯂꯥꯛꯑꯦꯍꯦ ꯑꯩ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯁꯤꯗ ꯁꯧꯔꯦ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯩꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯐꯨꯠꯄꯗ ꯍꯥꯞꯈ꯭ꯔꯗꯣꯝꯅꯦꯕꯀꯣ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯑꯍꯟꯕꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯕ ꯇꯩꯊꯣꯛꯄꯗꯣ ꯑꯗꯨꯒꯤ ꯐꯗꯤ ꯁꯅꯥꯒꯤ ꯇꯥꯏꯞ ꯇꯧꯕꯗꯨꯃꯒ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯩꯗꯤ ꯐꯨꯠꯇꯣꯛꯑꯒ ꯐꯠ ꯂꯥꯎꯅ ꯀꯥꯝꯊꯣꯛꯈ꯭ꯔꯅꯤꯅ ꯑꯗꯨꯒ ꯊꯥꯎ ꯉꯧꯗꯣꯏꯅꯦꯕ ꯐꯨꯠꯄꯗ ꯍꯣꯔꯦꯟ ꯅꯩꯒꯥꯏꯅꯕ ꯃꯣꯔꯣꯛꯁꯤꯡ ꯍꯥꯞꯄꯁꯦ ꯆꯦꯡꯁꯦ ꯈꯤꯇꯪꯅꯦ ꯁꯤꯅꯦ ꯁꯤꯁꯨ ꯀꯩꯁꯨ ꯌꯥꯝꯗꯦꯗ ꯂꯣꯏꯔꯦꯗ ꯌꯥꯝꯕ꯭ꯔꯥ ꯄꯨꯡꯁꯦꯗ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒ ꯊꯣꯡꯕꯗꯨꯗꯤ ꯄꯦꯀꯦꯠ ꯑꯃ ꯄꯦꯀꯦꯠ ꯑꯅꯤ ꯍꯥꯞꯄꯅꯤ ꯍꯥꯞꯇ꯭ꯔꯗꯣ
Nungaitabane. Iga kitang karakter sing thodi nungaibane. Just launa kaamne aduga horen phajana ngaurani atu mangai. Ngaunaba sem sa loigre si muthatlaga ongre hawai maton leire sna aigi thaba hawai ton do yongcha khetle sida maitan se yengus lao. Khara thaba do maitan se khuchom chaw ne hai. Chauna bane ba si ahamba bura kai ba si gidi. Paktaba mya khoi chawe ha ne mi. Hoi. Sai bai de ni kupam de ni onga taw ni mai si. Nakana kano ngakpada. Thagala ani akhoi kano tawrase hawrase thongba. Yam phajadra sigi kano se hawai truck da. Pakhon je yumdai porakko da pakhon mapun amda ne phama habakba. Hawai jar duga. Dagi ngapema adu leiro ada adugumba khara ga hapire. Si thangganingai da dum suba yarni mathang mathang hawrase ngowba si awa phadigom napakpi mara nakopi tilo singjana hawrase ne ngowba hawjanre sisna ne maroi mara du ni soiramis maroi mara si khara hapsi aduga mulakpai sida ho sisna futpado adum haijalaga aiga duara kani futpado hapabde Morok se mari dange in happy se si mari je long tho gore takhai se aduga direct se adum haijan ga som side se da ko maru marang ngau ba si gi de dum chaba ne akhoi di sane am samna thong ni kam tho ga sok to bo yang kan ne ta mun ge pat kai su kam ba de lai tho lu samjil lu ma ne simplify lai tho lu hai duจะสินาga ja lai hello do sa mu te dum yaw we sina di nung ai ba Umaga lai sin lai asa sunti asi ya ni kuira go ye ya ma de si man na so ma thang sai yo sa ni ya le na sa haijan ba mai ni de bi do so ti dum bi ge mo wa bi ye hoi mai ge ai handaki 600 to kano to 300 km da 394 ba hoi Jadi kan tahu dia. Sini hap nak aja hap apa dia agak ni, tamun ni. Si saya masih hidup lo hap di dah na sigi. Kain macam. Dan mekhai bahai tar, naik bahai tar. Udah benar bukan ni saya. Kau dengar hap tu kau? One plus ke atang maga one plus ke hong maga di kenai Kena ba? Oi do ko ni yang noi ya mare adu tu hai. Hujiki yong chak soi bi du de hap khre. Adu ga ne si se kaino sa tawgraba morok tu su ne. Nai ga ha hap ka ban. Adu ga hujiki kaino haps. Hawai ma ton ja. Sila khara soi ra. Sila khara ga lokhalage. Si yare soi ra hapsan gras munjala abani da hinjang budi da masai noi graga kagin pombagi kitang kaino ma laidana ko khara kuina pidik ma phon ta han bi da phon smanin kukaze Yare lower popcorn sai salas si akhoi ngarang hang ba kaurabane ba hinjang su nga nung thong ba yin sa ra gum sidana natra smakadang ona grabe nga je puran local fish ne chingman da pang ba ani pudu u singas sing da kai da pang ne Sisi yang ngang la ne, akhoi di leijarak traba. Sisu hanjan ni sina.
ꯍꯟꯖꯟꯅ ꯆꯥ ꯑꯃ ꯁꯤꯖꯤꯟꯅꯕꯩ ꯇꯥꯏꯞꯇ ꯇꯧꯔꯛꯑꯗꯣꯝꯅꯦ ꯉꯥꯁꯦ ꯃꯈꯗꯥꯡ ꯑꯣꯟꯅꯔꯝꯃꯤꯗ꯭ꯔꯦ ꯑꯩꯅ ꯍꯥꯡꯉꯤꯁꯦ ꯁꯤ ꯑꯝꯇ ꯉꯧꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯣ ꯁꯤ ꯑꯣꯏꯅ ꯌꯦꯡꯉꯒꯦꯔ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯧꯅꯅꯦ ꯐꯖꯔꯦ ꯆꯥꯔꯣꯁꯤ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦꯕ ꯍꯥꯎꯕꯅꯦꯕ ꯁꯤꯅ ꯁꯤꯁꯤꯅ ꯑꯩꯅ ꯀꯩꯅꯣ ꯈꯤꯇꯪ ꯁꯤꯡꯖꯨ ꯇꯧꯔꯝꯕ ꯑꯩꯅ ꯏꯔꯣꯟꯕꯁꯨ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅ ꯁꯤꯡꯖꯨꯁꯦ ꯁꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯑꯩ ꯆꯥꯁꯤꯜꯂꯔꯣꯏ ꯈꯤꯇꯪꯗꯪ ꯇꯧꯔꯦ ꯁꯤꯡꯖꯨ ꯁꯨꯃꯥꯏꯅ ꯍꯥꯞꯇꯣꯛꯑꯦ ꯁꯤꯅ ꯀꯣꯠꯅꯅꯕꯀꯣ ꯁꯤꯗ ꯑꯃ ꯍꯥꯞꯇꯣꯛꯑꯦ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯉꯁꯥꯏ ꯍꯤꯟꯖꯥꯡ ꯍꯥꯏꯕꯗꯤ ꯄꯥꯛꯅꯝꯁꯨ ꯍꯥꯞꯇꯣꯛꯑꯦ ꯉꯥ ꯊꯣꯡꯕꯁꯨ ꯂꯩꯔꯝꯃꯤꯅꯅꯦ ꯌꯥꯝꯗꯤ ꯍꯥꯞꯇ꯭ꯔꯦ ꯉꯥ ꯊꯣꯡꯕꯗꯣ ꯁꯤꯁꯤꯅꯦ ꯂꯩ ꯍꯥꯏꯗꯣ ꯌꯥꯝ ꯀꯟꯅ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯑꯇꯣꯏꯕ ꯊꯣꯡꯕꯅꯤꯅ ꯌꯥꯝꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯍꯥꯎꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯍꯦꯚꯤ ꯑꯣꯏꯌꯦꯕꯀꯣ ꯁꯤꯃꯁꯨ ꯍꯥꯞꯇꯣꯔꯛꯑꯦ ꯈꯔ ꯇꯦꯡꯀꯣꯠꯇ ꯍꯥꯞꯊꯔꯤꯅꯤ ꯑꯩꯈꯣꯏ ꯃꯈꯥꯗ ꯄꯤꯔꯨꯒꯦꯅ